Chahi amagi salary 1.2 million fangba thabak. Haibadi thabak asibu tawragadi chahi amada dom crore tara khara henbagi mapu oiba ngamlani. Thazavda khara wana thokani masi asengmani. Adubu masi oiragasu thabak asi adomna tawning loidabgi maram khara lay. Job asigi matangda hena kupthana khanglaba kandadi thabak asi adomna sungpam pamde harakpa faw yaribani. Video asida thabak asigi afaba amadi fataba side animak nainagani. Amadi thabak asi karamba matamda kanana huduklamano haibdugi wari adusu aikhoi punna khangminasi. Video hodringaida channel asibo pungning thogotpo ina like share amadi subscribe tawsinbiramo. Thabak asigi khwaidagi nungaiba ama harigadi nangbu yengsinbinaba mi leitaba asini. Kanamatana nangi mathakta wa haibinaba leiraroi. Samna hairabada nangonda kaman tawbinaba mi leiroi haibani. Thabak asibu tawragadi adongi apamba thabak khudimak pangthokpa yarani. Haugatningba matamda haugatpa aduga tumningle amuk tumthokpa. Aduga yam ngaklibasina 24 hours haibadi numit chuppa ama pothaduna adum leithokpasu thabak asidadi ayaba piribani. Isingi mafamda leiba maramna karigumba kanda matam lenboina nga faba yai. Asumna nasagi apamba thabak khudimak pangthokpa yai. Adubu masda wahang ama hangbi yai. Karisu tawdana leibagibo chahi amada yamnaba senpham piduna thamlibase karigi oribazano. Thabak asida adomna tawdoribase supnatage lighthouse asigi mathak ithang thangbada ngaliba light asi yengshinba haibadi mutkhrabra haina check tawba sikhakni. Light asi yengshinabani adombo crore kya piduna mafam asida lehendawriba asi. Thabak asigi afaba side khanglabani na fattaba side amuk khangminasi. Paklaba mahasagargi mayaida lighthouse ama ngak shenduna leiba haibasi malem asida khwaidagi khudong thiningai oiba thabak amoina lawne. Karigumba thabak asi adomna tawninglaba masi hana khangjinba fai. Nahak naitom oina leirani. Kanaga su wari saba fanglaroi. Miga songna samnadana leiba haibasi pungning wakhalda singna boina thokhiduna depression na halakpoi thoklivani. Adomna leidawriba mafam ase samudragi kallaba ithat ipom toina mayuknagadaba mafamdani. Samudragi ithat ase meters kya wangna karak kalli. Karigumba kandadi lighthouse asige khwai maton yauna karakpa faw yawi. Ithat ipom marak asida adongi hingbagi changsi yamna nemi. Mazdawriba image asi rescue operation amada lahoba saktamni. Mazda lighthouse keeper asibo ithat ipomna question khibagi mami mayek sengna tari. Uriba asidagi kharaga hengatna ithat asi karaklamba thoklagadi keeper asigi punsi asi manglam dawribani. Matang asida wahang ama hangbe yai. Madudi lighthouse asige light asi matam chupada adumak thanduna leiribasi karigino. Wahang asigi paukhum fangnabagi damak matam ama haibdi sorokta thaunariba gari sing leitriba matamda hangatna chatuna neinadaba yaroi. Matam aduda lamsang satke harigadi isingi lambi oina sizinnarammi. Matam amada samudragi tamthiraba nonglei nungsit kya landuna chatpa ngammi haibagi damak maming yamna chatpa Captain Marcus Koba mioy ama leirammi. Ayamba matamda mahak amadi mahaki khongloisinga numidangi matamda oina samudrada chatlammi. Nongmagi numit ama mahaki jahas asi karisu tawdana laklammi. Adubu khangawdana ising manungda leiramba nungjaw amada mahaki jahas asi thengjinkirammi. Masdagi jahas asi leak oiduna ising jangchinba horakki. Thawdok asidage jahas singda khudong thiba ama thokadawre haibage signal pinaba system ama darkar leire haibadu Captain Marcusna khangba ngamlakki. Warida muklaklabada ocean da navigate tawba haibasi matam adudadi yamna luna thokli. Maramdi matam aduda GPS natraga advanced system amata leitri. Hi holiba miyoisingna nungthilgi matamda numitki mating lawduna maikay yengduna chatli. Numidangdana thawan michaki maikay yengduna chatli. Mazda kariguma nong mangsilaklabadi jahas asigi lambi mangkidawribani. Asumna Pacific Ocean chatpagi journey amada Captain Marcus amadi magi crew sing thengkhang kyada nonglei nungsit mayuknaki. Atyada thokliba thawan michaksho nong mangsilakpadai amata uba fanglamdi. Masna jahas asi navigate tawnaba honaba matamda khudong sadaba kya mayuknarammi. Mazdagi makhoigi jahas asi maikay onana samudragi mafam amaromda hondokhirammi. Numit kyani jahas asi maikay khangdana paklaba mahasagar asida tawduna leirammi.
चानबा अमदि थक्नबा लेसिलक्तबा मरमदगी क्रू किया सीबा होरक्खि। असुमना नुमित खरनिगी मतुंग कैप्टेन मार्कस फिवम सोक्लबा मतम असिदा यामना कन्न होनदुना उचिन नाचिन कंफालदे यौबा ngamlakki। थौदोक असिदगिने लाइट हाउस इन्वेंट तौनबा वखलोन लाख्रिबा असि। एंशियंट इजिप्ट की मतमने मेडिटेरेनियन सी की मनाक नकना एलेक्जेंड्रिया कौबा शहर अमा लेरम्मी। अदुगा मतम असदा शहर असे निंगथौ टोलोमीना पालिबा मतमने। एलेक्जेंड्रिया सिटी असे मतम अदुदा ललोनितिक तौबगे यामना खुदोंगचाबा मफम अमा ओइरम्मी। अमदि लेबाक क्यादगी लाक्पा जहाजसिंग मफम असदा चंगिंगबा पोकनै। अदुम ओइनमक मसदा प्रॉब्लम अमदि लेरम्मी। सिटी असिगी मनाक्ता लेरिबा इसिंग असिगी मनुंगदा मचिन तुम्बा नुंगजाव क्यामरुम लेरम्मी। मसिना जहाजसिंग अमांग अताक थोखनबा अमदि मफम असिमक्तदा जहाजसिंग लुफनखि फावबा यारिबनी। प्रॉब्लम असिबु कोखिनबगिदमक निंगथौरेल टोलोमीना मतम अदुगे फावरबा इंजीनियर खरा नेक्लम्मी। इंजीनियर सिंग असिना यामना फजबा मोड क्या पीनरखि। अरोइबदा आइडिया अमदा मयामना यानबा पुरक्लम्मी। मदुदी मफम अदुदा यामना वांगबा टावरगी बिल्डिंग अमा शाबा अदुगा मदुदा यामना nganba लाइट अमसो थंबा। मसिना खुदोंथीबा अमा थोक्लकदौरबा कान जहाज अदुदा मंगजौनना इन्फॉर्म तौनबनी। असुमना मसदा यानबा पुरक्लम्मी। टावर असी साबा लोइसिले। लाइट हाउस असी 384 फीट वांगलम्मी। अदुगा मसी व्हाइट मार्बल न साखिबनी। अमदी टावर असी एंशियंट वर्ल्ड की 7 वंडर्स की मनुंगदा चनखि। मई ngalhannabagidamak लाइट हाउस असिगी मथक्ता थाव अमदी उ सिनदुना लेप्पा लेतना मई थरम्मी। मसदा सुनतना इंजीनियर सिंगना मिंगसेल अमदी लेंस सिनदुना मंगाल रिफ्लेक्ट तौहल्लम्मी। मसिना अथापा मफमदगी सेलर सिंगना इराई लाइना उबा फंगनबगिदमकनी। मतमना असुम हौखिबना लाइट हाउस की कंसेप्ट असे मालेमगी मफम खुदिंग यौखिरम्मी। हौरक्पा मतमदा लाइट हाउस असे समुद्र खोंबान सिंग खक्तदा सारम्बनी। अदुबु ट्रेड एक्सपांड तौरक्पदगे लाइट हाउस असे समुद्रगी मयाइदा फावबा जहाज सिंगी याइफनबगिदमक थमलक्लम्मी। असेंबदी ngalingay matamda लाइट हाउस असिदा मई सिजिन्नै। अदुबु मसदा यामनबा उ अमरी थाव संगलम्मी। मसना सेल हेना चादिंग तौहल्लम्मी। मतमगी मतुंगिना कैंडल्स, गैस लैम्प्स अमदी ऑयल लैम्प्स न चिंगबा इंट्रोड्यूस तौनरक्खि। अदुम ओइनमक मखोइना ngalhanningliba mangal adu yauna ngalhanbadi ngamkhide। मसिगी खुदोंगचादबा असे इलेक्ट्रिसिटी अमदी लाइट बल्ब्स इन्वेंट तौरक्पदगे खरा मखैदी इम्प्रूव ओइरक्लम्मी। अदुबु इलेक्ट्रिसिटी बल्ब असिनसो मखोइगी अनिंगबा पांबदु थुंगनबा ngamlamde। मसिगी मतुंग ख्वाइदगी चावबा इनोवेशन अमा लाखि मदुदी द फ्रेस्नेल लेंस। फ्रेंच इंजीनियर अगस्टिन जिन फ्रेस्नेल ना यामना पाबा अमदी शक्ति लेबा बीम द लाइट न फोकस तौबा लाइट वेट की ओइबा लेंस अमा डेवलप तौरक्लम्मी। मसिगी मतिंगना माइल्स क्या लापा मफमदगे मंगाल अदुबु मयिक सेंगना उबा फंगलम्मी। अमदी नेविगेट तौबा मतमदा हेना खुदोंचाबा हेलक्लम्मी। अदुना हौजी अखोइना उरिबा लाइट हाउस मयाम असी ngalingay सेंचुरीज क्या ममांगदा पुथोक्लम्बा इनोवेशन अमदी मखोइना होनजरम्बा अदुगी mahayni हाइबदा हाइमन मथोक्लोय। ngasai video hobda haijekhiba chahi amada crore 10 hena fanggadauba लाइट हाउस ngak shenbagi thabak ado adom tauningi natraga tauningde comment ta thambiramu। amadi ngasigi video asibu nungaiba taragadi adongi marup mapangsingdasu video asibu share tawbiramu।